ꯅꯨꯄꯤꯈꯩ ꯅꯣꯏꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯀꯩꯗꯧꯗꯣꯔꯤꯒꯦ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯩꯖꯔꯖꯅꯣ ꯀꯥꯏꯅ ꯈꯜꯂꯛꯄ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯔꯝꯒꯅꯤꯀꯣ ꯗꯥꯏꯇꯤꯡ ꯇꯧꯔꯒ ꯑꯣꯏꯁꯜꯂꯛꯇꯕ ꯃꯇꯝꯗ. ꯑꯗꯣ ꯅꯪꯁꯦ ꯃꯣꯇꯤꯚꯦꯁꯟ ꯄꯣꯛꯅꯕꯅꯦ ꯅꯨꯄꯤ ꯑꯃꯅ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯛꯄ ꯅꯨꯡꯉꯥꯏꯕꯈꯩꯗꯣ ꯑꯩ ꯄ꯭ꯔꯨꯐꯀ ꯂꯣꯏꯅꯅ ꯇꯥꯍꯜꯂꯛꯀꯦꯀꯣ. ꯁꯤꯗ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯈꯩꯁꯦ ꯑꯩꯒꯤ ꯋꯦꯠ ꯂꯣꯁ ꯆꯦꯂꯦꯟꯖꯇ ꯖꯣꯏꯟ ꯇꯧꯔꯒ ꯔꯤꯖꯜ ꯎꯔꯕ ꯀ꯭ꯂꯥꯏꯟ ꯉꯥꯛꯇꯅꯤꯀꯣ. ꯑꯗꯣ ꯇꯥꯃꯤꯟꯅꯔꯁꯦ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯄꯗ. ꯅꯪ ꯋꯦꯠꯁꯦ ꯀꯌꯥꯗꯩ ꯀꯌꯥꯐꯧꯅꯣ ꯅꯪ ꯇꯥꯔꯤꯁꯦ ꯅꯁꯥꯅꯗꯤ ꯈꯪꯖꯔꯕ ꯅꯠꯇ꯭ꯔꯣ? 64.45 61.5 ꯂꯩꯕ ꯍꯧꯖꯤꯛ. 0.05 ꯑꯅ ꯂꯩꯕ 0.5 ꯅꯠꯇꯦ 0.05 ꯂꯩꯕ. ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯦꯖꯤ ꯑꯍꯨꯝ 0.05 ꯀꯦꯖꯤ ꯑꯍꯨꯝ ꯍꯦꯟꯅꯗꯤ ꯇꯥꯔꯦꯅꯦ. ꯍꯣꯏ. ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯀꯩꯀꯩ ꯋꯦꯠ ꯇꯥꯕꯁꯤꯅ ꯀꯩꯀꯩ ꯅꯨꯡꯉꯥꯏꯔꯦꯗ ꯍꯦꯛꯇ ꯍꯥꯏꯔꯛꯎꯅꯦ. ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯉꯁꯤ ꯆꯠꯂꯨꯕꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ. ꯑꯩꯈꯣꯏ ꯆꯦꯅ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯅ ꯍꯥꯏꯔꯛꯑꯦ. ꯑꯗꯨꯒ ꯄꯨꯛꯇꯣ ꯃꯌꯦꯡ ꯌꯥꯝ ꯇꯥꯔꯝꯃꯤ ꯍꯥꯟꯅꯒ ꯍꯥꯏꯔꯗꯤ. ꯑꯗꯒꯤ ꯑꯣꯖꯥ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ. ꯑꯩꯅ ꯑꯃ ꯅꯍꯥꯟ ꯆꯤꯆꯦ ꯍꯣꯏꯗ ꯆꯠꯂꯦ ꯍꯥꯏꯕꯗꯣ. ꯑꯗꯨ ꯅꯨꯃꯤꯠꯇ ꯑꯩꯅꯒ ꯂꯤꯠꯄ ꯐꯨꯔꯤꯠꯇꯣ ꯍꯥꯟꯅ ꯑꯩꯅ ꯂꯩꯔꯒ ꯑꯃꯨꯛꯇꯪ ꯈꯛꯇ ꯂꯤꯠꯂꯒ ꯂꯤꯠꯄꯗ ꯐꯤꯕꯝ ꯆꯥꯗꯕꯒꯤ ꯐꯪꯗꯦꯅꯦꯕ ꯑꯃꯨꯛꯐꯥꯎ ꯂꯤꯠꯇꯕꯤꯗ. ꯑꯗꯨ ꯅꯍꯥꯟꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯋꯦꯠ ꯂꯣꯁꯇ ꯁꯨꯃꯥꯏꯅ ꯆꯪꯉꯛꯄꯒꯤ ꯑꯩ ꯑꯝꯇꯪ ꯂꯤꯠꯂ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯤꯠꯂ ꯌꯦꯡ ꯀꯥꯟꯗ ꯁꯨꯝ ꯏꯁꯥꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯖꯈ꯭ꯔꯦꯕ ꯑꯗꯨ ꯂꯤꯠꯂꯀꯥꯟꯗ. ꯑꯗꯨꯗ ꯑꯩ ꯈꯪꯈ꯭ꯔꯦꯕ ꯏꯁꯥꯁꯦ ꯈꯔ ꯍꯟꯊꯔꯦ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯈꯪꯖꯔꯦꯕ. ꯑꯣꯀꯦ ꯑꯗꯩ ꯑꯣꯀꯦ. ꯑꯩꯈꯣꯏ ꯏꯅꯝꯃꯅꯁꯨ ꯏꯕꯦꯝꯃ ꯅꯪ ꯄꯨꯛꯇꯣ ꯐꯖꯅ ꯍꯟꯊꯔꯕꯅꯦ ꯈꯣꯠꯂꯦ ꯀꯥꯏ. ꯑꯗꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯍꯔꯥꯎꯕꯁꯦ ꯄꯣꯛꯑꯝꯗꯦꯕ ꯃꯣꯏꯅ ꯍꯟꯊꯔꯦ ꯍꯥꯏꯔꯁꯨ. ꯏꯁꯥꯅ ꯀꯩꯁꯨꯝ ꯐꯥꯎꯖꯗꯕꯗꯣ ꯑꯗꯨ ꯐꯨꯔꯤꯠꯇꯣ ꯂꯤꯠꯂꯀꯥꯟꯗꯅꯦ ꯑꯩꯅ ꯈꯪꯉꯛꯈ꯭ꯔꯤꯁꯦ ꯍꯧꯖꯤꯛ. ꯑꯣꯀꯦ ꯅꯪ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯍꯔꯥꯎꯕ ꯑꯃ ꯂꯩꯔꯤꯅ ꯍꯥꯏꯗꯣ. ꯍꯣꯏ ꯑꯩ ꯑꯗꯨ ꯐꯨꯔꯤꯠꯇꯣ ꯍꯥꯏꯗꯤ ꯄꯥꯝꯅ ꯂꯧꯔꯛꯑꯒ ꯑꯃꯨꯛꯇꯪꯈꯛ ꯂꯤꯠꯂꯒ ꯖꯨꯠ ꯆꯥꯗꯕ ꯂꯤꯠꯂꯀꯥꯟꯗ ꯅꯣꯏꯕꯅꯤꯅ. ꯑꯗꯨꯗꯣ ꯅꯍꯥꯟꯗꯤ ꯐꯖꯅ ꯂꯤꯠꯄꯗꯣ ꯐꯪꯉꯦꯕ. ꯑꯗꯣ ꯈꯔꯒ ꯇꯥꯔꯛꯑꯗꯤ ꯑꯃꯨꯛ ꯐꯖꯔꯅꯤ. ꯐꯖꯔꯅꯤ ꯃꯤ ꯍꯥꯏ ꯑꯇꯣꯞꯄ. ꯑꯗꯨ ꯐꯨꯔꯤꯠꯇꯨꯃ ꯑꯩ ꯐꯖꯅ ꯈꯪꯉꯦ ꯍꯥꯏꯌꯦ. ꯑꯗꯨ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯣꯏꯅꯁꯨ ꯑꯗꯨ ꯌꯨꯝꯒꯤ ꯃꯤꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯦ ꯀꯌꯥ ꯊꯥꯖꯕꯗꯤ ꯌꯧꯗꯕ. ꯁꯨꯝ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯩꯗ ꯁꯤ ꯇꯧꯕꯁꯤꯗ ꯍꯥꯏꯔꯣꯅꯦ ꯁꯨꯝ ꯈꯟꯖꯩꯌꯦꯕ ꯑꯩꯅ. ꯑꯗꯣ ꯉꯁꯤ ꯑꯗꯨꯝ ꯃꯉꯣꯟꯗ ꯆꯠꯂꯨꯕꯗꯣ ꯑꯩꯈꯣꯏ ꯆꯦꯅꯒ ꯅꯪ ꯐꯖꯅ ꯍꯟꯊꯔꯦ ꯄꯨꯛꯇꯣ ꯈꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ. ꯏꯁꯥꯅꯁꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯦꯕꯀꯣ. ꯍꯥꯟꯅꯗꯨꯗ ꯑꯩꯁꯦ ꯗ꯭ꯔꯦꯁ ꯁꯦꯠꯄꯗꯤ ꯑꯆꯧ ꯑꯆꯧꯕ ꯗ꯭ꯔꯦꯁ ꯈꯛꯇ ꯁꯦꯠꯄꯀꯣ ꯇꯤ-ꯁꯥꯔꯠ ꯑꯣꯏꯔꯁꯨ ꯄꯤꯛꯏꯉꯩꯗꯒꯤ ꯍꯩꯅꯔꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯆꯧ ꯑꯆꯧꯕ ꯉꯥꯛꯇ ꯁꯦꯠꯄꯅꯤꯅ ꯀꯌꯥꯝ ꯍꯟꯊꯩꯅꯣ ꯈꯣꯠꯂꯤꯁꯦ ꯈꯪꯕ ꯉꯝꯗꯦꯕ. ꯍꯧꯖꯤꯛꯇꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯀꯥꯟꯗꯒ ꯌꯥꯝꯅ ꯆꯅꯤꯡꯒꯨꯝꯕ ꯌꯥꯝ ꯇꯣꯡꯉꯝꯕꯅꯦꯕ ꯑꯩꯁꯦ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯝꯕꯗꯣ ꯂꯥꯛꯄ ꯈꯤꯇꯪ ꯌꯥꯎꯈ꯭ꯔꯦ. ꯈꯔ ꯅꯨꯡꯉꯥꯏꯔꯦꯗ. ꯊꯥ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯗꯤ ꯑꯩꯅ ꯄꯥꯝꯕꯗꯣ ꯐꯖꯅ ꯂꯥꯛꯄ ꯐꯪꯒꯅꯤ. ꯗꯦꯕꯂꯥ ꯅꯪꯁꯦ ꯋꯦꯠꯁꯦ ꯀꯦꯖꯤ ꯀꯌꯥꯗꯩꯅꯣ ꯅꯪ ꯍꯧꯈꯤꯕꯁꯦ? ꯋꯦꯠ ꯑꯩ ꯑꯍꯥꯟꯕꯗꯤꯅꯦ ꯋꯦꯠ 72 ꯂꯩꯔꯝꯃꯦꯕꯀꯣ ꯅꯪꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ. ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯆꯥꯛꯁꯦ ꯁꯨꯝ ꯍꯟꯊꯔ ꯆꯥꯕꯗꯤ 70ꯗꯩꯅꯦꯕ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯔꯛꯏꯁꯦ. ꯌꯦꯁ. ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯁꯦ ꯋꯦꯠ ꯂꯩꯔꯦ ꯀꯌꯥꯅꯣ 66.55. ꯌꯥꯝ ꯑꯗꯨꯗꯤ ꯀꯦꯖꯤ ꯊꯤꯅ ꯍꯔꯥꯎꯈ꯭ꯔꯦ ꯑꯩ. ꯌꯥꯁꯤ ꯍꯔ ꯀꯦꯖꯤ ꯀꯌꯥꯃꯨꯛꯇꯤ ꯇꯥꯔꯤ ꯏꯆꯦ ꯅꯪꯗꯤ ꯑꯗꯨꯗꯤ? ꯀꯦꯖꯤ ꯑꯗꯣ ꯀꯌꯥ 72ꯗꯩ ꯑꯗꯨꯝ ꯊꯤꯔꯒꯦ? ꯊꯤꯔꯣ ꯅꯪꯒꯤ ꯌꯥꯔꯦ ꯅꯪ ꯍꯧꯖꯔꯛꯑꯕꯅꯤ ꯑꯗꯨꯗꯤ. 72 ꯀꯦꯖꯤ ꯀꯦꯖꯤ ꯇꯔꯨꯛꯃꯨꯛ ꯀꯩꯅꯣ ꯇꯥꯔꯦ. ꯀꯦꯖꯤ ꯇꯔꯨꯛ ꯌꯦꯁ ꯌꯦꯁ. ꯍꯣꯏ. ꯀꯦꯖꯤ ꯇꯔꯨꯛꯃꯨꯛ ꯇꯥꯔꯦꯀꯣ ꯌꯥꯝ ꯊꯤ ꯏꯆꯦꯅ ꯑꯍꯥꯟꯕ ꯍꯔꯥꯎꯔꯦ. ꯅꯁꯥꯅ ꯑꯗꯨꯅꯦ ꯅꯁꯥꯅ ꯍꯔꯥꯎꯕ ꯈꯛ ꯅꯠꯇꯕꯤꯗ ꯋꯦꯠ ꯆꯦꯟꯖꯦꯁ ꯂꯥꯛꯄꯁꯤ ꯏꯆꯦꯗꯤ ꯀꯩꯀꯩꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯎꯔꯒꯦ? ꯅꯨꯡꯉꯥꯏꯕꯕꯨ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯇꯕꯕꯨ ꯑꯣꯏꯔꯣ ꯋꯦꯠ ꯇꯥꯔꯛꯄꯁꯤ ꯀꯩꯀꯩ ꯆꯦꯟꯖꯦꯁ ꯐꯪꯉꯒꯦ? ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯎꯝ ꯅꯨꯡꯉꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯍꯥꯏꯗꯤ ꯑꯩꯅ ꯎꯝ ꯍꯥꯟꯅ ꯑꯩꯅ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ. ꯍꯣꯏ ꯑꯗꯨꯒꯤ ꯍꯣꯏ. ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯑꯩꯉꯣꯟꯗ ꯇꯧꯕ ꯃꯇꯝꯗ ꯑꯩꯗꯤ ꯅꯍꯥꯟꯋꯥꯏꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯄꯣꯛꯄ ꯎꯝ ꯃꯇꯨꯡꯗ ꯑꯩꯁꯦ ꯈ꯭ꯋꯥꯡ ꯅꯥꯏ ꯇꯧꯔꯒꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯗꯣꯛꯇꯔꯗ ꯌꯦꯡꯀꯥꯟꯗꯅꯦ ꯃꯣꯏꯅ ꯁꯤꯡꯂꯤ ꯂꯣꯟꯁꯟꯅꯩ ꯍꯥꯏꯔꯛꯑꯦꯕꯀꯣ. ꯑꯗꯩ ꯑꯔꯨꯝ ꯎꯝ ꯃꯌꯥꯡꯕ ꯀꯣꯛꯇ ꯀꯩꯀꯥ ꯄꯣꯠ ꯑꯃꯗ ꯄꯨ ꯌꯥꯗꯦꯕ. ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤ ꯇꯧꯕ ꯀꯥꯟꯗꯁꯨ ꯈ꯭ꯋꯥꯡꯁꯦ ꯑꯗꯨꯝ ꯅꯥꯕ. ꯑꯗꯨꯒ ꯎꯝ ꯅꯍꯥꯟꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯇꯣ ꯑꯃ ꯅꯪꯅ ꯂꯤꯡ ꯊꯥꯔꯛꯏꯗꯅ ꯑꯗꯨ ꯇꯧꯕ ꯀꯥꯟꯗꯗꯤ ꯑꯩ ꯍꯣꯏ ꯍꯣꯏ. ꯈ꯭ꯋꯥꯡ ꯁꯨꯡꯅꯥ ꯅꯥꯗꯦꯕꯀꯣ꯫ ꯑꯗꯨꯒ ꯆꯦꯟꯖꯦꯁ ꯌꯥꯝ ꯂꯥꯛꯑꯦ ꯕ꯭ꯌꯨꯇꯤ ꯕꯣꯟ ꯊꯣꯛꯑꯦ꯫ ꯑꯗꯒꯤ ꯈ꯭ꯋꯥꯡꯁꯦ ꯑꯩ ꯃꯁꯥꯒꯤ ꯍꯥꯏꯌꯣ ꯊꯣꯛꯑꯕꯅꯤ꯫ ꯍꯥꯏꯌꯣ. ꯑꯁꯤꯒꯤ ꯀꯨꯂꯤꯇꯤꯒꯤ ꯁꯤꯒꯤꯗ. ꯑꯗꯒꯤ ꯈ꯭ꯋꯥꯡ ꯆꯦꯡꯉꯦ ꯑꯩ ꯍꯥꯟꯅꯒꯤꯁꯨ ꯈꯔꯗꯤ ꯁꯨꯝ ꯆꯦꯡꯉꯦꯕꯀꯣ꯫ ꯑꯗꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯡꯉꯦ ꯄꯨꯛꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯧꯒꯤꯗꯤ ꯑꯃꯨꯛ ꯗꯦꯂꯤꯚꯔꯤ ꯂꯣꯏꯔꯀꯥꯟꯗ ꯄꯨꯛꯁꯦ ꯂꯣꯏ ꯀꯪꯊꯣꯛꯅꯩꯑꯕ ꯆꯥꯅꯤꯡꯁꯦ꯫ ꯁꯤꯒꯤ ꯍꯣꯏ ꯍꯣꯏ. ꯆꯥꯅꯤꯡꯁꯦ ꯀꯪꯊꯣꯛꯄꯒꯤ ꯆꯥꯡꯁꯤꯃ ꯂꯣꯏ ꯍꯟꯊꯈ꯭ꯔꯦ꯫ ꯐꯅꯌꯥꯝ ꯍꯟꯊꯔꯦ ꯄꯨꯛꯇꯤ꯫ ꯑꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟꯁꯇ꯭ꯔꯨꯌꯦꯁꯟ ꯃꯇꯝꯗꯀꯣ
ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯁꯥꯔꯀꯜ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯛ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯕꯁꯦ ꯑꯩ ꯁꯥꯏꯀ꯭ꯂꯣꯄꯥꯝꯁꯦ ꯑꯗꯨꯝ ꯆꯥꯏꯕ ꯅꯪꯉꯣꯟꯗꯁꯨ ꯅꯍꯥꯟ ꯊꯥꯕꯗꯣ ꯑꯩꯅ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯍꯟꯗꯛꯀꯤꯁꯤꯗꯤꯀꯣ ꯍꯣꯏ ꯅꯥꯕꯨꯗꯤ ꯅꯥꯏꯌꯦ ꯑꯗꯨꯏꯁꯨ ꯌꯥꯝ ꯀꯟꯅ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯅ ꯑꯩꯅ ꯃꯃꯥꯡꯗ ꯅꯥꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯅꯥꯗ꯭ꯔꯦ ꯁꯥꯏꯀ꯭ꯂꯣꯄꯥꯝꯁꯨ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯑꯗꯒꯤ ꯅꯨꯡꯊꯤꯟ ꯇꯨꯝꯕꯃꯛꯇ ꯑꯣꯏꯔꯁꯨꯀꯣ ꯑꯩ ꯑꯗꯨꯝ ꯍꯪꯉꯤꯗ ꯅꯪꯉꯣꯟꯗ ꯅꯨꯡꯊꯤꯟ ꯇꯨꯝ ꯌꯥꯕ꯭ꯔꯥꯅ ꯅꯪꯅ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯇꯨꯝꯕꯗꯣ ꯑꯩꯅ ꯆꯥꯛꯁꯦ ꯆꯥꯁꯤꯜꯂꯀꯥꯟꯗ ꯇꯨꯝꯕꯁꯦ ꯋꯥꯏꯅ ꯀꯥꯟꯗ ꯇꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯗ ꯕꯣꯔꯤꯡ ꯆꯨꯗꯅ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯇꯟ ꯇꯟꯊꯕ ꯑꯗꯒꯤ ꯏꯁꯥꯁꯦ ꯑꯗꯨꯝ ꯂꯨꯝꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒꯤ ꯗ꯭ꯔꯦꯁꯀꯗꯤ ꯏꯆꯦ ꯑꯗꯨꯒꯅꯦ ꯆꯥꯟꯅꯗꯕꯒ ꯐꯨꯔꯤꯠꯅꯦ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯍꯥꯏꯌꯣ ꯑꯗꯨ ꯍꯥꯏꯔꯛꯀꯦ ꯑꯩꯁꯦ ꯑꯩꯅꯅꯦ ꯐꯨꯔꯤꯠꯁꯦ ꯒ꯭ꯔꯦ ꯀꯂꯔꯒꯤꯀꯣ ꯒ꯭ꯔꯦꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯒ꯭ꯔꯦ ꯀꯂꯔꯒꯤ ꯐꯨꯔꯤꯠꯁꯦ ꯂꯩꯔꯨꯔꯒ ꯄꯤꯛꯇꯅꯀꯣ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯌꯦꯡꯀꯥꯟꯗ ꯆꯥ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯁꯨ ꯆꯥꯟꯅꯗꯣꯏꯕ ꯌꯥꯝ ꯑꯗꯨꯁꯨꯀꯣ ꯍꯔꯥꯎꯔꯦ ꯑꯩ ꯌꯥꯝ ꯐꯔꯦ ꯁꯤꯒꯤ ꯐꯣꯂꯣꯁꯦ ꯑꯗꯨꯝ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯁꯤꯗ꯭ꯔꯤꯕꯣ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯩ ꯇꯂꯞ ꯆꯥꯔꯝꯃꯦꯀꯣ ꯑꯩ ꯅꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏ ꯇꯂꯞ ꯆꯥꯕ ꯇꯣꯛꯈ꯭ꯔꯦ ꯇꯣꯛꯈ꯭ꯔꯦ ꯇꯂꯞ ꯆꯥꯕ ꯌꯥꯝ ꯐꯩ ꯑꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯆꯦꯟꯖꯦꯁ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯪꯒꯤꯁꯤꯗꯤꯀꯣ ꯌꯥꯝ ꯕꯦꯁꯇ ꯕꯦꯁ ꯇꯥꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯈ꯭ꯔꯦꯀꯣ ꯌꯥꯝ ꯏꯆꯦꯒ ꯅꯣꯛꯅꯤꯡ ꯍꯥꯏꯌꯣ ꯌꯥꯝ ꯍꯥꯏꯌꯣ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯂꯩꯌꯦ ꯑꯥ ꯖꯤꯟꯁꯀꯨꯝꯕ ꯁꯦꯠꯂꯦꯕꯀꯣ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯗ ꯎꯝ ꯁꯦꯠꯄꯁꯦ ꯅꯍꯥꯟꯈꯩ ꯆꯥꯗꯕꯗꯣ ꯂꯣꯏ ꯎꯝ ꯆꯥ ꯂꯩꯔꯝꯃꯦꯕ ꯉꯔꯥꯡ ꯑꯩ ꯅꯨꯡꯗꯥꯡ ꯑꯣ ꯂꯣꯏ ꯆꯥ ꯂꯩꯔꯝꯃꯦ ꯀꯔꯝ ꯀꯥꯟꯗ ꯊꯝꯈꯤꯕ ꯀꯔꯝ ꯀꯥꯟꯗ ꯊꯝꯈꯤꯕꯅꯣ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯃꯥꯡꯒꯤꯗ ꯂꯩꯕꯁꯨ ꯌꯥꯎꯔꯦ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯁꯦꯠꯍꯟꯒꯦꯅ ꯊꯝꯕꯁꯦ ꯏꯆꯥꯅꯨꯄꯤꯅꯕꯨꯗꯤ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯆꯥ ꯂꯩꯔꯝꯃꯦ ꯑꯩꯉꯣꯟꯗ ꯑꯗꯒꯤ ꯄꯦꯔꯠ ꯃꯇꯝꯗ ꯄꯨꯛ ꯊꯤꯟꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯍꯥꯟꯅ ꯇꯧꯔꯝꯕꯗꯩꯗꯤ ꯍꯟꯇꯛ ꯇꯧꯕꯁꯤꯅꯀꯣ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯊꯤꯅ ꯍꯟꯊꯩꯌꯦꯕ ꯑꯩꯗꯤ ꯑꯁ ꯌꯥꯝ ꯐꯃꯨꯡꯗꯩ ꯍꯧꯒꯠꯇꯦ ꯆꯥꯛꯀ ꯃꯔꯨꯝ ꯆꯥꯄꯣꯠꯇꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯆꯥꯏ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯊꯥꯔꯛꯏꯗꯣ ꯅꯉꯣꯟꯗ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯑꯁ ꯌꯥꯝ ꯊꯤ ꯁꯥꯊꯤꯈ꯭ꯔꯖꯥꯠꯅꯤ ꯑꯩ ꯎꯝ ꯑꯗꯩꯗꯤ ꯑꯗꯨꯒ ꯌꯥꯝ ꯏꯆꯦꯒꯤꯗ ꯅꯨꯡꯉꯥꯏ ꯑꯃꯁꯨ ꯈꯪꯗꯦ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯁꯤꯒꯤ ꯑꯅꯤꯁꯦ ꯑꯗꯣ ꯌꯥꯝ ꯏꯆꯦꯅ ꯅꯨꯡꯉꯥꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯎꯝ ꯑꯗꯩ ꯃꯄꯥꯟ ꯊꯣꯛꯄ ꯉꯁꯥꯏꯅꯦ ꯍꯥꯏꯗꯤ ꯅꯝꯕꯔ 2 ꯇꯧꯕ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯇꯧꯀꯣ ꯄꯤꯔꯦꯉꯣ ꯐꯅꯌꯥꯝ ꯄꯤꯔꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅꯒ ꯁꯨꯝ ꯇꯨꯡꯗꯒ ꯑꯩ ꯆꯠꯈ꯭ꯔꯀꯥꯟꯗ ꯇꯨꯡꯗꯒ ꯂꯦꯞꯍꯧꯕꯗꯣ ꯈ꯭ꯋꯥꯡ ꯌꯥꯝ ꯆꯦꯟꯁꯤꯜꯂꯦꯅꯦ ꯇꯧꯔꯛꯑꯦ ꯑꯩꯅ ꯈꯔ ꯑꯃꯨꯛ ꯅꯣꯏꯈꯠꯂꯛꯑꯕꯅꯤꯁꯦ ꯑꯗꯨꯏꯁꯨ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯆꯦꯟꯖꯜꯂꯦꯅ ꯍꯥꯏ ꯑꯉꯥꯡ ꯁꯥꯇ꯭ꯔꯅꯁꯨ ꯍꯥꯏ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯃꯆꯥ ꯇꯨꯌꯦꯞ ꯂꯣꯏꯈꯤꯕ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯅꯍꯥꯟꯈꯩ ꯎꯍꯧꯗꯕꯖꯥꯠꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯑꯗꯨꯒ ꯀꯨꯏꯔꯒ ꯐꯖꯕꯗꯤ ꯃꯤꯁ ꯅꯪ ꯈꯛꯇ ꯉꯥꯏꯔꯦꯍꯦ ꯏꯔꯤ ꯂꯤꯒꯩ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯅꯪ ꯍꯧꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯍꯥꯟꯕꯒꯤ ꯋꯦꯠꯇꯨꯅ ꯀꯌꯥꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯪ ꯂꯦꯇꯦꯁꯇ ꯋꯦꯠ ꯑꯣꯟꯈꯤꯕꯗꯣ ꯀꯌꯥꯅꯣ ꯂꯩꯕꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯌꯥꯝ 60 ꯊꯣꯛꯂꯛꯀꯅꯨꯀꯣ 68.80ꯒ ꯀꯌꯥꯅꯣꯝ ꯂꯩꯒꯤꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ 63.80 63.80 ꯅꯪ ꯀꯩꯅꯣ ꯑꯍꯥꯟꯕ ꯍꯧꯕ ꯅꯨꯃꯤꯠꯇꯣ ꯅꯪ 68.80 ꯂꯩꯔꯣ ꯑꯗꯨꯁꯨ ꯑꯥꯏꯇꯤ ꯑꯗꯥꯏ ꯂꯩꯒꯤꯕꯅꯦ ꯑꯣꯀꯦ ꯍꯥꯏꯗꯤ 68 ꯈꯛꯇꯁꯨ ꯅꯠꯇ꯭ꯔꯤꯕ ꯑꯥ ꯑꯣꯀꯦ ꯑꯗꯨꯗꯤ ꯅꯪ ꯃꯥꯏꯅꯁ ꯇꯧꯔꯨꯅꯦ ꯅꯁꯥꯗꯣꯅ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯂꯣꯁ ꯇꯧꯔꯦ ꯅꯪꯒꯤꯗꯣ ꯃꯉꯥ ꯃꯉꯥꯗꯤ ꯐꯥꯔꯔꯣꯏ ꯑꯣꯀꯦ ꯅꯪ ꯑꯩꯠꯇꯤꯗꯣ ꯃꯉꯥꯃꯨꯛꯇꯤ ꯌꯧꯔꯗꯤ ꯐꯥꯗꯦ ꯑꯗꯣ ꯑꯗꯨꯃꯨꯛꯀꯤꯗ ꯂꯩꯔꯦꯀꯣ ꯑꯣꯀꯦ ꯅꯪ ꯑꯗꯣ ꯋꯦꯠꯁꯦ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯆꯦꯅꯅꯦꯀꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯂꯩꯔꯛꯄꯗ ꯅꯨꯡꯉꯥꯏꯕꯕꯨ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯇꯕꯕꯨ ꯑꯣꯏꯔꯣ ꯅꯪ ꯅꯁꯥꯗꯗꯤ ꯀꯩ ꯑꯍꯣꯡꯕꯗꯤ ꯎꯕ ꯐꯪꯉꯤꯁꯦ ꯑꯁ ꯅꯤꯡꯒꯥꯡ ꯐꯝꯕ ꯁꯨꯡꯉꯝ ꯉꯝꯃꯝꯗꯕꯗꯣ ꯑꯗꯨ ꯉꯝꯃꯦ ꯎꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯟ ꯐꯦꯡꯕꯗ ꯑꯩꯈꯣꯏ ꯐꯥꯟ ꯐꯝꯗꯗꯤ ꯁꯨꯝ ꯍꯩꯅꯕꯤꯗꯣ ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯥꯡꯉꯦꯕ ꯑꯣꯀꯦ ꯏꯁꯥꯗꯣ ꯎꯝ ꯑꯗꯒꯤ ꯑꯁ ꯍꯧꯖꯤꯛ ꯉꯍꯥꯃꯨꯛ ꯅꯣꯏꯔꯝꯕ ꯐꯨꯔꯤꯠꯇꯣ ꯍꯧꯖꯤꯛ ꯂꯤꯠꯄ ꯌꯥꯗꯦ ꯇꯥꯏꯁꯟꯕ ꯌꯥꯔꯔꯣꯏ ꯍꯥꯟꯅ ꯂꯣꯏ ꯂꯤꯠꯂꯝꯕ ꯐꯨꯔꯤꯠꯇꯣ ꯄꯣꯡꯉꯦ ꯀꯩꯅꯣꯃ ꯍꯥꯏꯕꯗꯣ ꯏꯆꯦꯅꯒ ꯅꯍꯥꯟ ꯃꯦꯁꯦꯖꯇ ꯑꯃ ꯍꯥꯏꯔꯛꯄꯗꯣ ꯐꯤꯔꯣꯜ ꯑꯥ ꯄꯤꯊꯣꯛꯎꯕꯈꯩꯗꯣ ꯄꯥꯝꯃꯨꯔꯦ ꯑꯃꯨꯛ ꯂꯧꯁꯟꯅꯤꯡꯉꯦꯗꯣ ꯀꯔꯤ ꯐꯤꯔꯣꯟ ꯄꯤꯊꯣꯛꯎꯕꯈꯩꯗꯣ ꯄꯥꯝꯃꯨꯔꯦ ꯑꯃꯨꯛ ꯂꯧꯁꯟꯅꯤꯡꯉꯦ ꯑꯣ ꯍꯣ ꯍꯣ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯣꯏ ꯏꯅꯥꯎꯄꯤꯗ ꯇꯨꯕ ꯂꯣꯏꯔꯒ ꯂꯤꯠꯇꯕꯁꯨ ꯌꯥꯎꯔꯤꯅꯦ ꯑꯁ ꯂꯧꯖꯔꯣ ꯈꯣꯠꯂꯣ ꯅꯪ ꯇꯥꯏꯁꯜꯍ ꯂꯤꯜꯂꯣ ꯃꯥꯁꯨ ꯀꯪꯉꯤꯅꯦꯕꯀꯣ ꯎꯝ ꯀꯪꯕꯗꯨꯗ ꯑꯩꯉꯣꯟꯗꯗꯤ ꯆꯥꯗ꯭ꯔꯕꯅꯤ ꯅꯪ ꯇꯥꯏꯁꯜꯍ ꯂꯤꯜꯂꯣ ꯍꯥꯏꯅꯤ ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯔꯒ ꯑꯁ ꯅꯪ ꯑꯗꯨ ꯐꯨꯔꯤꯠꯇꯣ ꯂꯤꯠꯂꯤꯕ꯭ꯔꯥ ꯂꯤꯠꯇ꯭ꯔꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯦ ꯑꯁ ꯅꯪ ꯑꯃꯨꯛ ꯂꯧꯅꯤꯡꯉꯛꯑꯕ꯭ꯔꯥ ꯍꯥꯏꯅꯤ ꯃꯥꯅꯁꯨ ꯑꯗꯨꯅꯦ ꯀꯩꯅꯣꯒꯤꯅ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯂꯤꯠꯈꯤꯕ ꯐꯨꯔꯤꯠꯇꯣ ꯑꯩ ꯋꯦꯠ 50 ꯌꯧꯐꯥꯠꯅꯤꯡ ꯇꯧꯗꯦꯕ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯎꯝ ꯂꯩꯁꯥꯔꯤꯉꯩꯗ ꯎꯝ
ꯑꯗꯨꯗ ꯋꯦꯠ 50 ꯁ꯭ꯋꯥꯏ ꯌꯧꯔꯛꯑꯃꯅꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯂꯤꯈꯤꯕ ꯐꯨꯔꯤꯠꯇꯣ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯦꯕ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯆꯍꯤ ꯐꯔꯦ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨ ꯑꯃꯨꯛꯇꯪ ꯑꯗꯨ ꯐꯔꯦ ꯂꯤꯠꯄꯗꯨꯅꯅꯦ ꯁꯨꯡꯂꯤꯠ ꯂꯤꯠꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯉꯍꯥꯟ ꯇ꯭ꯔꯥꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯌꯥꯝꯅ ꯆꯥꯕ ꯌꯥꯎꯋꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯌꯦꯡꯉꯨꯕ ꯑꯗ ꯑꯗꯨ ꯆꯥꯂꯦ ꯆꯥꯔꯝꯕꯅꯦꯕ ꯃꯥꯏꯅ ꯍꯣꯏ ꯃꯣꯏ ꯑꯗꯨ ꯉꯥꯡꯉꯤꯗꯨꯁꯨ ꯌꯥꯝ ꯆꯥꯖꯥꯠꯂꯅꯦ ꯑꯩꯁꯨ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯣ ꯀꯥꯔꯦ ꯒ꯭ꯂꯣ ꯇꯁꯦꯡꯒꯤꯅꯦ ꯀꯥꯔꯦꯕ ꯑꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯃꯥꯏ ꯃꯤꯠ ꯀꯦꯅꯩꯁꯦ ꯀꯩꯝ ꯀꯦꯗꯦꯀꯣ ꯑꯗꯣ ꯑꯩ ꯁꯟꯁꯀ꯭ꯔꯤꯟ ꯑꯃ ꯑꯩ ꯁꯤꯖꯤꯟꯅꯐꯝ ꯊꯣꯛꯄ ꯁꯤꯖꯤꯟꯅꯩꯀꯣ ꯑꯗꯣ ꯃꯤꯅ ꯍꯥꯏꯕ ꯀꯦꯟꯕ ꯀꯩ ꯁꯤꯖꯤꯟꯅꯒꯦꯅ ꯑꯩꯅ ꯑꯗꯨꯒꯅꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯗꯥꯏꯇꯤꯡ ꯇꯧꯕꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯏꯁꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩ ꯇꯨꯝꯕꯁꯦ ꯐꯖꯅ ꯃꯇꯝ ꯅꯥꯏꯕ ꯉꯝꯃꯦ ꯍꯧꯖꯤꯛ ꯑꯩ ꯍꯥꯟꯅ ꯅꯉꯣꯟꯗ ꯍꯥꯏꯗꯨꯅꯦ ꯑꯩ ꯇꯦꯟꯁꯟ ꯂꯩꯕ ꯑꯩ ꯇꯨꯝꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯥꯅꯤꯡ ꯑꯩꯅ ꯇꯣꯛ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯥꯅ ꯑꯩꯒꯤ ꯆꯥꯒꯗꯕꯗꯣ ꯆꯥꯔꯒꯅꯦ ꯇꯨꯝꯕꯅ ꯑꯩ ꯇꯨꯝꯕ ꯐꯖꯅ ꯆꯥꯡ ꯅꯥꯏꯕꯒꯤ ꯇꯨꯝꯕꯩ ꯅꯨꯡꯉꯥꯏꯕ ꯈꯪꯉꯦ ꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯩꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩ ꯄꯦꯔꯠ ꯂꯥꯛꯄꯁꯦ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯀꯤꯅꯦ ꯅꯪꯅ ꯇꯥꯈ꯭ꯔꯤꯕꯈꯩꯗꯣ ꯑꯩꯒꯤ ꯋꯦꯠ ꯂꯣꯁ ꯆꯦꯂꯦꯟꯖ ꯖꯣꯏꯟ ꯇꯧꯔꯒ ꯔꯤꯖꯜ ꯎꯔꯛꯄꯗ ꯊꯦꯡꯅꯔꯛꯄ ꯅꯨꯡꯉꯥꯏꯕꯈꯩꯅꯤꯀꯣ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯈꯣꯡꯖꯝ ꯁ꯭ꯇꯥꯔꯁꯟ ꯀꯧꯋꯦ ꯑꯩꯒꯤ ꯋꯦꯠ ꯂꯣꯁ ꯆꯦꯂꯦꯟꯖ ꯖꯣꯏꯟ ꯇꯧꯔꯒ ꯃꯤ 100 ꯍꯦꯟꯅ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤ ꯆꯪꯕ ꯍꯧꯔꯈ꯭ꯔꯦ ꯔꯤꯖꯜ ꯀꯌꯥ ꯑꯃ ꯎꯅꯈ꯭ꯔꯦꯕꯀꯣ ꯅꯨꯄꯤꯁꯨꯅꯦ ꯅꯨꯄꯥꯁꯨꯅꯦꯕꯀꯣ ꯁꯤꯗꯅꯦ ꯌꯦꯡꯒꯤ ꯃꯅꯨꯡꯗꯅꯦ ꯋꯦꯠ ꯂꯣꯁ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯋꯦꯠ ꯂꯣꯁ ꯆꯦꯂꯦꯟꯖ ꯖꯣꯏꯟ ꯇꯧꯕ ꯌꯥꯒꯅꯤ ꯑꯩꯒꯤ ꯆꯦꯂꯦꯟꯖꯁꯤꯗꯤ ꯈꯤꯇꯪꯗꯤ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯗꯤꯀꯣ ꯑꯩꯗꯤ ꯃꯤ ꯌꯥꯝꯅ ꯂꯧꯗꯦꯕꯀꯣ ꯑꯗꯨꯕꯨ ꯂꯧꯔꯤꯕ ꯈꯔꯗꯨꯗꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯗꯦꯂꯤ ꯒꯥꯏꯗꯦꯟꯁ ꯄꯤꯔꯒ ꯑꯦꯁꯤꯁ ꯇꯧꯕꯤꯔꯒ ꯔꯤꯖꯜꯁꯤ ꯎꯍꯟꯕꯅꯦꯕꯀꯣ ꯐꯦꯁ ꯑꯃꯗ ꯃꯤ 10 ꯈꯛꯇꯪ ꯂꯧꯋꯦ ꯑꯗꯨꯒ ꯀꯩꯗꯧꯋꯦ 10ꯃꯛꯇꯤ ꯔꯤꯖꯜ ꯎꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅ 10 ꯁꯨꯕ ꯐꯦꯁꯀꯤ ꯃꯤ 10 ꯑꯃꯒꯁꯨ ꯂꯧꯒꯗꯧꯔꯦꯕꯀꯣ ꯁꯤꯗ ꯌꯦꯡꯉꯤꯕ ꯅꯪꯁꯨ ꯖꯣꯏꯟ ꯇꯧꯕꯤꯅꯤꯡꯂꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯋꯥꯆꯦꯞꯀꯤ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗ ꯅꯪꯅ ꯆꯦꯂꯦꯟꯖꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯑꯀꯨꯞꯄ ꯗꯤꯇꯦꯜꯁꯁꯨ ꯍꯥꯏꯅꯕ ꯁꯤꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯃꯦꯁꯦꯖꯁꯦ ꯊꯥꯖꯟꯕꯤꯔꯛꯑꯣꯕꯀꯣ ꯋꯥꯆꯦꯞꯇ ꯊꯥꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯕꯀꯣ ꯁꯤꯅꯤ ꯋꯥꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯐꯥꯔꯁ ꯀꯝ ꯐꯥꯔꯁ ꯁꯥꯞꯅꯤꯀꯣ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯎꯕꯤꯔꯝꯕ ꯌꯥꯎꯔꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯃꯃꯥꯡꯒꯤꯗꯁꯨ ꯑꯩꯅ ꯃꯤ 10 ꯈꯛꯇꯪ ꯂꯧꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ 10ꯃꯛꯇꯤ ꯔꯤꯖꯜ ꯎꯍꯜꯂꯤꯅꯦꯕꯀꯣ ꯁꯤꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯐꯥꯔꯁ ꯀꯝ ꯐꯥꯔꯁ ꯁꯥꯞ ꯑꯣꯏꯔꯛꯀꯅꯤ ꯕꯥꯏ ꯕꯥꯏ ꯃꯦꯁꯦꯖ ꯊꯥꯖꯟꯕꯤꯔꯛꯑꯣ ꯖꯣꯏꯟ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ